Lupa Lakh taraga mangagi ransom ga mari leinana miyoi ama kidnap toubada chennaba KCP PWG gi Cadre nipan fagatkhre miyam da ki handuna sel khaiba ransom tanbagi thabak tobiganu haina Imphal West ki SP KSH Sivakantana miyam da appeal tarakli hiramasi ga mari leinana Imphal West ki SP ki conference hall da pangthokiba pau gi mifam amada SP KSH Sivakantana hai ngarang nungtil pung amaga makhairom taba matamda DM College of Science ke New Boys Hostel da leiba from Chingland Kauba Miyoi Ama, Masakang the Bamiyoi Sing Nafaduna Pukre, Luinana Mahaki Imung Manunda Lupa Lakh taraga mga Pitrabadi Mahaki Machagi Asib Hakjango in a Fangani Haina Kihalakpagi, complain among Asi Ahing Nongyai Pung Amataba Matamda Imphal Police Station the Lakh. Complainer to Hek Lakpada Imphal West District Police ki team Amana Kudakta Wangoi Police Station ge Manung Janba, Yumnam Huidro Makale Kage Chengnaba Mafam the Red Chataki, Ahing Pung Anirom Taba Matamda. Mangkraba miyoi from Chinglen asi asem chawba chayum fugom doi kauba miyoi amagi yumda lairamba thengnarakpani masida shunatana kidnap toba asida chenabani haina chingnaba miyoi nipan tongan ba car ani da tongduna lairamba thengnabani faraba miyoi singadudi Churachandpur khuka tampaktage khwairapam rajen jahikun gamari Churachandpur singhatage sukham james jahikun gahumdoi moirang trong laubirege moirang them amarje jahikun gamanga moirang lamkhai dege tawrem rohi jahikun gahumdoi ngairambam dege kakyen paipam hamje jahikun gamathoi samuro makhale kai dege sandam romen jahikun tragataru lilong Haurebi awang lekai dagi khagemam Dayananda jahikun gahumdoi amadi lilong chasing Haurebi dagi sarumbam mananda jahikun tragamari asi wahang pahang joba matamda KCP People's War Group ke lamyanba khuman gi makada thabak jobani haiba khangbangam kibani Makoy ge mafam dage gatak rifle AK-47 rifle pistol mobile handset car yauna potlam kaya fagat pangamle faraba miyoi amadi potlam sing asige mathakta makhataba investigation chathab hore luraba tanfam asida kanagumba miyoi singna khutlai paiduna micham miyamda aki akang piba amadi mi faduna ransom tanbagi thabak tobiganu haina SP na makhata khibaga loinana faraba miyoi amadi potlam sing media gi mamangda puthoki Koi angang ama chatra ma haitare Laisam Chinglen DM College of Science New Boys Hostel lagi ngarang tarik nipan ginungtin pungongo haitaba swaida masa khangdo kharaga ma kidnap tawgre haina ahing pungoma taw swaida report sila pani report sila matungda sai report si matungina haibsi koi magi kidnapper singina magi angang chi parents da lupa lakh tranga pigedamni moi chef release kita lakh tranga pigedamni adu pidragadi noan baw ka paw pidragadi madu dead body oina fangani haibagi skumba complaint report ama fangadagi koyan immediately Imphal khoi West District Police ki khoi team sing midangole bu team sing khoi activate tawaga afam kya da thibo humba re ching chatai adu ga yoina na ayuki pung ahingi pung ani ta bhai tare masi ahingi haugi ba ahingi pung ani ta ba saida koigi yumnamu hidrom makhale kaida koina red chathab da chingna fam da red chathab da hojiki hai ba ngangsi galoina na koigi suspected kidnappers kharaga koigi asem chaw ba hai ba magi yumna musile ba thengai aga ngangsi ga kidnapper mari amaga suspected kidnapper mari amaga do another suspected kidnapper mari amna koi tongan ba gari anida car anida moisi tonga lema thengnare adagi moisi koi police na koi kina tawaga matam phondagi moisi moji phare